Lakhipuronline puthokchaba February ki tang manga nongmaijing nimit ki Khomjinba Pao tabirasi. Ahanbada maruoipa pao. Bihu dance pu Guinness Book of World Record ta ming chalhanabagi pandamda miyoi lising tara ki mathakta bihu jagoi sagadori. Manga suba Khelo India Youth Games ta thangta masana da saruk yagadaba Assam gi sanaroi sing khongsan khre. Advocate Horongbam Babu Kasar gi Chief Legal Aid Defense Council hoina khalakre. Manipuri chanura khorjelup Kasar Assam gi mapan suba chahi gi common ningsing thoram hayeng khorirol sanglen da pangthok lagane. Moragang LP School da matam kuina oja ki sinpham da leiramba Suraya Begam thabak gi pothakre amasung Jiribam da chathariba cricket tournament ta ngasi Ichel Club amadi JDCA team ani na sanargani. Haujik mapungoiba pau tabirase. Bihu dance jagoi asibu Guinness Book of World Record ta ming chalhanabagi pandamda Assam lengha ki thausil makada miyoi lising tara gi mathakta saruk yaduna Bihu dance pangthoknanaba thorang tori. Lagliba April tha sida pangthokadaba thoram asida Pradhan Mantri Sri Narendra Modi saruk yaragani. Hiramasigi matangda Assam Rajya gi Cultural Affairs Mantri Bimol Borana Saru Soja Stadium da hiramasigi matangda Mantri Kesab Mahanta Jayanta Malla Barua amadi atai tongan pamiyoi kaya ka unaduna waribatai sanakre. Madhya Pradesh ki Bhopal da January ki tang 19 dagi hauduna chatharakhiba manga suba Khelo India Youth Games da thangta masana da saruk yarugadaba Assam gi sanaroi taret Madhya Pradesh ki sahar Mandala ki damak ngarang khongsan khre. Saruk yarugadaba sanaroi sing adudi L Abhijit K Lamngan Bamaitei KH Bibek Rahul Kumar Chauhan Nganthoi Bichanu Sima amadi Chanu Lembi Thokjomni. February ki tang 9 dagi 10 phawa pangthokadaba thangta masana gi damak makoi taret asi Guwahati ki Nehru Stadium da training loiraba matung ngarang khongsan khibani. Khelo India Youth Games ta thangta masana sidagi Assam gi thangta sanaroi singna soidana medal laurakani haibagi team coach Nandita Devi amadi team manager W Binoy Kumar na thajaba thamli. Panbajai handaki manga suba Khelo India Youth Games asida thangta masana yauna tongan ba masana kuntareta sanaroi lising taruk rom da saruk yari. Khelo India School Games aina kauramba Khelo India Youth Games asi Pradhan Mantri ki lamjing makhada Krista kumja lising ani gatara nipanda hudokibani. Nungairaba paujel Unsaga mari lenaba anaba kaya layeng bahuragani. Unsagi lamda maming leiraba skin specialist Dr. Yumnam Lokendra Singh, consultant dermatologist MD AIMS New Delhi na unsagi anaba makal kaya layeng bahuragani. Kasar Lakhipur Khuman maning laikai lakliba February ki tang 3 tagi hauraga chayol da anirak leibak pokpa amadi yumsakaisa numit khudingi layeng bahuragani. Leibak pokpa numita nungthil gi pung 3 dagi numitang gi pung 9 phawba aduga yumsakaisa numitana ayuki pung 3 tagina ayuki pung 10 phawba layengani. Registration amadi akupa marol gi damak mobile number 9435548402 natraga 7637913072 number asida pau phobinaba hairi. Assam State Legal Services Authority na approve tawraga Kasar District Legal Services Authority na khutiak piduna thadorok pacherol amana Ramnagar Khelmadagi Advocate Horongbam Babu Kasar gi Chief Legal Aid Defense Council hoina khalakre. Ramnagar Khelmagi Laikhidraba Horongbam Sajau amadi Horongbam Ongbi Keso Devi gi machanupa atomba Advocate Babu All Assam Manipuri Students Union Amsugi General Secretary Oirambatanatana Assam Manipuri Mairapabi Apun Balup Kisu Matam Sangna Advisor Oibirami Kumja lising anika amatagi Advocate Oina Thaupuki Mahak District Bar Association Silchar Gisu Assistant Secretary Oirami Aduka Barak Valley Indigenous Ethnic People Coordination Committee gi President Oina Haujik Thaupuri BSNL Telecom Advisory Committee gisu member oina Thaupurami loinana Rajniti gi lamda haujik paliba party asigi matam sangna state level gi thakta chauna phampurami. Mahaki asigumba mai pakpa sida Barak Valley Indigenous Ethnic People Coordination Committee gi General Secretary Advocate Sanjoy Burman Committee asigi Vice President amadi Khasi Jayantia Development Council gi Chairman Sebastian Pakatain
Advisor Saikom Komlakanta, Luang Thaurai Rongmai, Information Secretary Advocate Fanjobam Loknath Amadi, Atai Phamnaiba Singnasu Harau Nungaiba Phongdorakli. Banbajai Advocate Babu, Kasargi Ihan Hanba, Chief Legal Aid Defense Council Oina, Thaupugadaba Advocate ni. Manipuri Chanura Khorjailup Kasar Assam gi Mapan Suba Chahi gi Common Ningsing Thorom Hayeng February gi Tang Taruk Naharol Khorirol gi Sanglenda Pangthok lagane Lup ki President Sobam Ongbi Jayantina Mifam Apoiduna Pangthok kadaba thoramda Assistant Commissioner Joy Christina SCS na athoiba mithung aduga Lakhipur East ZPC member K Anita Devina saknaiba mithung oina saruk yagani thoramda H Dhirarani TH Sandhyarani Amadi Mina Kumari Devina Chingbana Tongan Tongan Bahiramda Che Pathokani Loisilakpada Thokjom Anjanana Mayai Tangbal Lauduna Saireng Saidinabagi Thoromama Supangthokani Kasar Lakhipur Education Block ki Manung Chanbada Sribar Cluster gi Moragang Khungangda Leiba Number Chamga ga Marputara Mari Moragang LP School da Matam Kuina Ozagi Sinfam da Lairamba Suraya Begum Allies Achobi Thabaktagi Pothakre Mahak Masagi Chahi Humpu Suduna Thabaktagi Pothaki Bada School asigi Ojamako Riyazuddin Chaudhuri Oja Sultana Begum Loinana SMC gi President Sahaj Jamal Chaudhuri Amadi Mahiroi Singna Punna Silangduna Kaina Tharomama Haukiba February gi Tang Amada Chinglemna Pangthokre Thoromasida Lakhipur Block Education Office ki Accountant Oja Tahir Ahmad Chaudhuri na athoiba mithung oina saruk yakhi Tangai Fadaba Maramdagi BO Madam Sarugyaba Ngamkidrabasu Mahakna Message Thabirakiba Kalunana Mahangna Kudol Tamlakiba Certificate Oja Taherna Oja Suraya gi Mafamda Kusinaki Kaina Thoromasida Primary Teachers Association gi President Joy Prakash Gwala Secretary Joy Karan Block Primary Teachers Association gi President Akbar Ahmad Loskar General Secretary Bimol Dube State Primary Teachers Association gi Member Gopa Dena Chingba Mithung Singna Sarugyaduna Thakatwahi kya Phongthokkiba Loinana Kudul Pottam ki Moragang Khongang asigi ex student sing Guardian sing Cluster asigi Oja sing amadi Atay miyo kya na Kudul Pot kya sutam ki पैसा पीरेगा तो कम हलिवा प्राइवेट स्कूल की दमक तदी मामा सिंगना टिफिन पीरा तना आयु तक जूता पुलिस तो हो नहीं अदको गवर्नमेंट पैसा हम संग तभी लारिक सुफ्री खाता सुफ्री अदुगा एडमिशन सुफ्री कोने फ्री अदु दई मामा वतन थवासा दे अंगांग से मोन ला खल्ली अंगांग से मो थवासा पी दे अदु एफाई दौरासी इचा सिंग की मीडियम मान हंसी एफाई मतम की ममल खंसी पैसा की ममल खंसी January gi Tang Taruk tagi Hauduna Bangladesh ki Molubi Bazar ki Naya Patanda Chathariba Ningtam Kang Tournament 2023 gi ngarang nupi gi ahanba match league round da Mahadev Kangkhut Hamum Khul Ena Mahaprabhu Kangkhut Haktiar Kholabo Panjal Taret amada thoikre Anisuba Mesta Nongdol Laima Kangkhut Naya Patanna Mahadev Kangkhut Hamum Khul Bibu Panjal Ani amada thoiki Tournament asigi nupi gi semi final lakliba February gi Tang 19 da sanagani Nupa gi semi final match na February gi Tang 23 da sanagani All Jiribam Sports Association has sinduna Jiribam Higher Secondary School gi sanabungta chatharakliba KC Malik Memorial Invitation Football Tournament ki ngarang sanakiba match da team animakna goal ani chanabadagi draw oiduna penalty kaunabada PFC na KSC bu goal taruk mangada maithiba pikre match aduda KSC na toss ngamduna side khanki aduga PFC na goal kauduna sanaba hoki Aziz Haider Joel Balte Glory amadi KS Nilkomol na center referee assistant referee sing amasung fourth referee ki thodang puki
Jiribam gi Vidyanagar da laiba multipurpose sports complex da Jiribam District Cricket Association asilanguna chatharagliba Trahomdorak suba late L Rohini Kumar Singh Memorial Cricket League 2023 gi ngarang sanakiba match da Sonapur GPLSA na BYDA bu wicket ahumda maithipa pikre. BYDA gi sanaroi Ahmad Alina Man of the Match ki title fangke. Pradeep Kumar amadi TH Prem Kumar na umpire oibiki. Tournament asigi ngasigi match da Ijel Club amadi JDCA team anina sanargani. Aroibada maroiba pau omukhanna. Bihu dance bu Guinness Book of World Record ta ming chalhana bagi pandamda miyoi lising tara gi mathakta bihu jagoi sagadori. Manga suba Khelo India Youth Games ta thangta masana da saruk yagadaba Assam gi sanaroi sing khongsan khre. Advocate Horongbam Babu Kasar gi Chief Legal Aid Defense Council hoina khalakre. Manipuri chanura khorjelup Kasar Assam gi mapan suba chahi gi common ningsing thoram hayeng khorirol sanglen da pangthoklagani. Moragang LP School da matam kuina oja ki sinpham da leiramba Suraya Begam thabak tagi pothakre amasung Jiribam da chathariba cricket tournament ta ngasi Ichel Club amadi JDCA team ani na sanargani. Lakhipuronline YouTube channel gi Khomjinba Pao sandok jaba ngasi gi oinadi matang asidaloi jare.